Chief Minister Nongthobam Birena Luchingduna Manipur Police ki Unit Kuntra Taret ki Mari Lenaba Commander amasung SP Singda Uniform Item Sing Maru Oina Khumuk amasung Belt Sing Khutsinakre. Manipur da accident tawbagi chang haukiba chahi ga yengnabada chada kungani thoi hengalakwa si laibak thibani haina Chief Secretary Dr. J. Suresh Babuna nungnangba phongdokre. Northeast amasung hill state singi manungda Manipurna Good Governance Index Health Sector da makok tarakle Health Department ki thaudangna makok thongba ngamkibani haina Health Minister L. Kumar na hairi. January amadagi state asida chanaba hokraba ILPS miyamna pamnaba system ama oiba ngamdri ILP ki guideline sembagi matangda CSO singna tumina election bibasu miyamna penadre. SSA amadi Ramshagi Oja Singhi Pithok Tana Lairiba Tha Taru ki Tolob Athuba Matamda Pithok Trabadi Bosem na Lauba Chahi Asigi Class 10 ki examination da Oja Singh Saruk Yararoi Haina Khomjang Changsinkre. Amasung English Singani Tara Coaching Institute amagi founder na Chahi Nauribi Mahiroi Nupi Macha Amabu Sexual Assault Taurubagi Thaudoka Mari Lainana Mara Laire Haina Station Judge Imphal West na Lauthokre. Mayam Bukurumzari, Adom Ning, Brips Impact News ni Irina Thingu Zamna Hauzik, Punjas Faubugi Maroi Pausing Miam the Pizani. Manipur Police ki uniform item singi manungda yamna maru oiba item ama oiriba khongup amasung bel sing ngasi ahanba Manipur Rifles ki ground da Chief Minister Nongthobam Birena Luchingduna Manipur Police ki unit kuntra taret ki mari lenaba commander amasung SP Singh da khutsinakre. Uniform item khutsinabagi thawramaduda Chief Minister Nongthobam Birena Police ki uniform transfer posting recruitment amadi promotion ki matangda corruption tawdana bahutna minasi haina mari lenaba singda appeal tawkre. Manipur lenga ki Minister amadi MLA kayana saruk yaduna pangthokiba thawramaduda Chief Minister na makhatana hai Police ki uniform item sing yenthokpagi thabak asi DGP gi level tawrabasu yabani adubu state asigi miyambu protect tawgadoriba police singda quality yaudaba belt issue tawrambagi thaudok ama mamangda thokiba aduna maram oire hairaga adugumba thaudok adu amuk hana thoktanaba amadi aphaba makhalgi quality leiba uniform item pinanaba lengakna hotnabani haiki. Manipur lenga ki Minister Singh yauna yenthokiba uniform item sing adugi manungda amuba machugi ankle boot ta pair oina lising kunmari chanipan kuntaret assistant sub inspector ASI gi brown machugi leather khongup lising amaga kungamari nupi police constable gi amuba machugi leather khungup lising amaga chatret kuntraga manga CID personnel gi leather khungup chanipan ganifu manga olive green machugi jungle boot lising tarama thoiga chani humphuni thoi leather belt black lising kunmari ga chanipan kunipan amasung ASI gi leather belt brown machu lising amaga kunmari ni. State ki lamaka, national ki lamaka, sacrifice of the Gauba, duty of the version of the best is after the world, say the son of the world, like from the world, state city, revenue, resource, what from the Moraga, like when the government, the Yawan, opinion of what people on the way, at the best level, the Sungai, countries, Sungai, duty to the police in the way, Katokani, hard working police officer, intelligence of the police officer, Miami. कोई इसी तरह तलाक बाटे प्रमोशन की तरह करी किधर हबीजा भी दुनिया का हंडी सियानिया ने नंबर दिए तो दुनिया का तभी ले हम बचना टोटल सर्विस का वो मतलब मोरल डाउन हो गई प्रमोशन को मतलब वो तो उसका एक ही बारी बताया कि एक ही ये तो पुलिस ने भी सी में बस ये कोई वह तो स्टॉप इट मुझे खड़ा की जो मेंटेन तो रखना है कोई डिसिप्लिन मेंटेन तो वो हमें अगर ड्यूटी बाउंड ऑफिसर से हैंडल करने को पुलिस ने वो दे Road safety ga mari lenaba thaurang kaya laukhatlabasu Manipur da accident tawbagi chang haukiba chahi ga yengnabada chada kunganik thoi hengalakwa si laibak thibani haina Chief Secretary Dr. J. Suresh Babuna nungnangba phongdokre.
Amaromda traffic ki chatna kanglon ngaknanaba hotnabagi mathakta Imphal gi maru oiba lambi singda gari chinbagi chang hengalakliba asida leingakna micheng changbagi tangai fadaba leire haina Director General of Police LM Khautena leingak ki pukning chingsinkhre wafam sing asi leingak asigi Transport Department na sinduna Dulalenda leiba ISBT da pangthokiba kuntramathoi suba National Road Safety Week 2020 hongdopagi thoram da phongdokhibani Chief Secretary Dr. J Suraj Babu na haikibada accident thokpagi chang chada kungani thoi hengdekabagi mathakta accident ta miyoi sibagi chang na chada tara humdoi aduga asok apan yaubagi chang na chada tara manga hengalakpa asina traffic ki chana kanglon sing asi ngakna chatnanaba akanba mi chengchangbagi tangai fadaba lei haiki ngasigi thoram aduga mari lenana traffic police ki mathau ningthina tauba personnel singda sakhang je piduna pukning thawatki loinana Imphal gi akoibada road safety gi paujel sandoknaba cycle rally amasu ISBT dagi lamthaki. In spite of all the efforts which we are making, the people have successfully exceeded the number. Instead of decreasing, the number of accidents in Manipur has increased by 22%. In Manipur, there is a self-imposed discipline that is being practiced. But what is missing here is a lane driving. People are not following the lane driving. Only at the signal, they are holding back at the zebra line. And once it is over, crisscross speed picks up. Everyone to cooperate with the police department and the transport department, and let us see that next year these figures should be in a reverse way. It's only not road safety that is important, but we also need to think about ways and means of fighting or overcoming this road congestion. The government will have to think ahead, put in a lot of planning into the traffic management of the state. Unless you have proper infrastructure, unless you have proper planning for the roads are bound to be choked. Manipur da lairiba Transport amasung Driver Association khudingmakna yelhominataba miyoida office ki thau puhanbiganu haina All Manipur Petroleum Tankers Driver Union Imphal gi maikaidagi Transport amasung Driver Association singi pukning chingsilakli loinana union asina sinduna lairik yengbam makha laikaida hayeng pangthokadoriba kuntramathoi suba driver singi numita miyamna saruk yadbiduna thauramasi mapung phahanbiyu haina su malilenaba singda appeal tawrakli Notio Sidalaiba, Mapam Amada, Paumi Singa Unabada, Union Asigi President, Bhupen Chandra Ghosh na Fongdorakpada, Zeshi LPS na Yelhomi Kanaba Changsilakpa Khongthang da Saugatpo Oina Transport Amasung Driver ga Marilenaba Association Singda, Yelhomi na Taba Miyoida Office Bearer Ohendanaba Khongthang Asi Laurakpani, Loinana Manipur gi Lifeline Oiriba Imphal Ziribam Amasung Imphal Dimapur Lambida Pochei Puba Gari Singdagi Lanai Oiba Maongda illegal tax kaya Khonggatpana Driver Singna Khudong Chadaba kaya mayoknari Maramaduna Lengakna Micheng Changbiduna Niyomgi Wangmada Khonggatliba taxing asi Matam Chana Thingnaba Thabak Laukhatpiyu Haina Lengaki Pukning Chingsilakhi Manipur da Transporter Association Driver Union Khudimangna Mitot Miran Chaching Yahundana Office Bearer Oidana Toruba Chingdanga Tokyo Manipur gi Yellow Mi Singdana Office Bearer Ohenbiu Adu Loinana Manipur gi Common Interest Thabu Tomina Jai Pan Chiribam Amuchu Impam Dimapur Otal Lauriba Illegal Taxation Singa Che Aiko Yam Penjade Sarkarna Matam Chana Thimbina Bachu Appeal Tawjari Loinana Akoi Driver De Asibu Sahi Kya Taki Akoi Lisang China demand Tokna Lakcheraponi Nomatojo Driver Jingibu respect of Vidana Nomatojo Chuti Tobio Jenen Hoido Lautopio Abijim in Arobo and Appeal Tawjari. Notice Tamadi Hill State Singi Manungda Manipurna Good Governance Index ki Health Sector da Makok Thongbangam Kre Porompatalaiba Janimski Auditorium da Pangthokiba Thauramamada Administrative Reforms and Public Grievances Government of India gi Deputy Secretary Amit Kumar Sahana Singthaningai Oiraba Award asi Health Minister L. Zentakumar da Khutsinaki Thauramadugi Manung Channa Health Minister L. Zentakumarna Prime Minister National Dialysis Program ki makhada Senapati Churachandpur Chandel Bishnupur amadi Thoubal District Hospital da miyam da lemna dialysis taunana bagi khudong chaba piga doriba center manga amadi National Viral Hepatitis Control Program ki makhada Bishnupur Chandel Churachandpur Thoubal Tamenglong amadi Ukhrul District ki oina Viral Hepatitis Treatment Center taret hangdoki State Health Society National Health Mission Manipur na sinduna pangthokiba thauram aduda kayak
Yakal ki Makhada District Hospital da Best District Hospital, Wangoi Community Health Center da Best Community Health Center, PIC Taranithoi da Best Primary Health Center amasung Health and Wellness Center manga da Best Health and Wellness Center Award kutsinaki. Thawramaduga Mari Lenana Health Minister na State Health Department asi matam khara asida department ki official sing doctor nurse samadi health workers sing na kanna honabagi hiram kayada khumang chausilakli health sector da leiriba official staff amadi miyamsu taru tanana leibagi maru oiba khanglakle haiki Prime Minister Narendra Modi ki meeting makhada paikhatpa Ayushman Bharat amadi Chief Minister Nongthomba Biren ki meeting makhada paikhatpa Chief Minister ki hakseng gi tengbang scheme mai pak na paikhatuna lairaba kana leijadraba miyoi singda health insurance scheme sing asigi khudong chaba phanghalle yumgi miyoi singna phawba ningthina yengbidraba anaba singbu akhanaba ana layeng gi khudong chaba phanghanba haurakpa yauna health department na laurakliba thodang kaya asina good governance index ki health sector da state asina kok thongba ngamkhibani haina minister na phongdoki health department na state asigi doctor amadi nurse ki award pa lairiba si yenglaga Churachandpur Thobal amadi Chandel district hospital medical college ki thakta onkhatnaba haiduna hotnari state asigi health sector da doctor amadi nurse ki award pa lai haiba mahaksu khangi adubu state asigi oiriba sel thumgi phibamna award pa si hekta men khatpa ngamde haiba waphamsu minister asina thamki Masagi same majority na piri makalgi financial assistance sigi work mad chalebago but the poor husband or the poor wife maduna de magi counterparts hinganing badagi kamada gada dialysis to winana ko chen door to door chamber doctor to doctor hospital to hospital chelebago hinganing bagi yamna nungai ta makal scenario ma oiba adan madu control to no bagi damang da kan hona jaba amasung nuksi bibedagi hoche ngasi je today we are very lucky enough we should have Lokre, Patokre, district hostels in like district of the Chuchampu, Topal Chandel, Bisnupa, Sanavati, Madura, Tarak and Nipan Pirakpa, Makalgi dialysis meeting. Thasigi amadagi Manipur da chatnaba haukiba inner line permit system asi miyamna pamnaba system adu oibang amdri system asigi thokiba guideline da lairiba asoiba sing asi semdoktuna nauna thokpinaba tongan ba miyamna lengak asida appeal tawrakli ILP chana ni haida gadi kitang phajana chalan ningi India sarkar na uji ILP Manipur pirai jidi CAB injan biana ba pirak pri oiriba ILP se akoina pamjabado adu kashu yaudeba ILP chana herisu moi hoi mamang da laikhraba du khoide hoi khara clarified oi phamdi thoi moi ado laikhraba khoi do permanent citizen khoi gi Manipur gi indigenous o handora ondebra du de hoi sengdok pham thoi BZR ma thamda bida akoi gi ILP laholiba sina akoi gi kanu hana lamdam sida lekpa akoi gi singmi tami nataba singsi akoi gi loinamak lohon bagi pot ama aduna BZR ama muk thamuragadi akoi gi hanagi singmi tami se nataba akoi gi atopa mitop singsisu akoi gi indigenous oina treat tawba yabagi pibam ama lei aduna hariba point ani sida akoi gi government sina munna khanbiraga karam misak singbu akoi na indigenous oina lepkadagi haiba se masi akoi university gi mahiroi ama oina masi lephaninge akoi BZR habdabje BZR ji akoi hapaninge ya sengwa ma thidoga ko ohen lehen ba yabna lehen ba ohen lehen loidabna lehen loidabdu tangda atabi ma khangba ban mamangi da BZR da mayang ningda ya da changake habdo loi khantoga leiba bazar manung se drama sala da lei myamje admai to haningin ya di moi chela ahamba setal tawba kanda 1950 wa 48 bi 70 bi adu pallaga adu mamang le mo di Manipur citizen oni hai dana pandabdo adu yanideba akhon so hana people bin na ma propose to gibalidna maduda khoi already base ERC pan grabana ba adu madu gidu inclusive oina madu pension biraga ko maduda ko na father semdok biraga di phai natraga di masi yamna chayena ba amadi soida thokadra di khali khoi citizen Manipur ji am leiba masi khoi lok thokada lok thoida adu after khoi masi lok thokba yana ga hai ba je hoi me ta deba makoi me laktor ba mito miran sa singa do mafam ase lerga settle tawraga moi lamlega leiba yari ba yadabra dum kai chu yawbi daba moi indigenous na kanano daga leidur settlement kanano kai haibadi ek ama implement torpa matam da magi do and don'ts yawga daba mayam ado yamna clearly mayam da khangan ga daba do khangan bidaba siam laibak thibani Manipur sida chanaiba ILP si BCR si karam kandagi hotori bano order pass abon mitagi hotori bara karam kandagi hotori bano order pass abon matam dagi hot pataraga di Manipur sida hana leiba sing si indigenous people su define to biram drabani na makhoi sing su dum indigenous Manipuri people sing adori bra khoina matam amadagi tadun lakpa
inner line permit system aduga hojik government of India amadi Manipur government na praja miyam de piriba inner line permit ani si tayona bagum praja sing da chamam na amadi poli ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ILP ꯆꯠꯅꯕ ꯄꯥꯝꯃꯦꯅ ꯑꯩꯈꯣꯏꯅ ꯂꯥꯎꯖꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯇꯁꯦꯡꯅ ꯁꯤꯗꯤ ꯅꯠꯆꯗꯦꯅ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯍꯥꯏꯖꯅꯤꯡꯉꯤ Nakalambaromda tha sigi tarukta Manipur Press Club ki nifumanga suba foundation degi thauramda Manipur ki Chief Minister na ILP ki guideline sembagi matangda CSO sing yaubirakanu haina fongdokhraba matungda CSO na ngasi fawba tumina leishin khibagi thong asi su miyamna yaningdaba fongdorakli we civil society singsina government ga puna chamina bagi mawongda government na to haraga tawba to haraga tokpa haibadi make yamna sengdaba makhogi state leijadaba aduga praja singsu lamjing baya bagi mawongda sum tawba sida praja amoina miyam amoina waidadu phawe sarkarna tawsidum yadoribra hana tokhiba demand singdu loinamak hariba organization singsina satisfy oirabra oida taragadi haujibuк tumina leirisi praja amoina kitang nuaite hana tamjaningi government na yade haibadagi damak moina tumina singibaje sidi koida yam nuaitaba adi tungi mirongi solakadama yamdo CSO singna ubiduna amuhongna amukan hongna mayam punsilaga kana do adi akhogi pandamse phangnaba lami changkhimna sai tumin lesion mai motago akhoi mayam sangna kai khanaraga ba akhoi apam bado government lawla to thabu to na phayena masu mo tumina leibo mo khana bo ngani manung da musam idea kaido jike mo strategy hebin madui mamna khana bo oine khal CSO singna mayam gi damakta ni haiduna chenbiram ba mayam do mayam su CSO sing su wai mayam su awa mayam khangmina ramado sarkar na haibaga tok to bo oiram mataragadi hauki matam sida khogi clarification leitri mayam do si clarification ji wakti lehenbam sigi lei wakti semnam dokta bra sinida January amadagi Manipur da chanaba haukraba inner line permit system ki makhada Thobal district tasu nan Manipuri singda permit pibagi thabak chathaba haukre loinana hiramasigi matangda numit nini chathagadaba awareness kam facilitation workshop Thobal municipal council ki naknana leiba yasta ground da pangthokre awareness kam facilitation workshop asigi manung channa Thobal district manung da leiba yelhomi sing nataba miyoi singbu permit pinanabagi form chamaga yankhai issue tawki hairi सर्व शिक्षा अभियान SSA अमसुंग राष्ट्रीय माध्यमिक शिक्षा अभियान रामसागी ओजा सिंह की पिथोक्तना लैरिबा था तरुक की तोलोब अथुबदा पिथोक्ट्रबदी बोर्ड ऑफ सेकेंडरी एजुकेशन मणिपुर बोसेमना लौबा चाही असिगी क्लास 10 की एग्जामिनेशन दा ओजा सिंह ना मथौ तौररोय हाइरी हिरामसिगा मरी लेना ngasi join SSA and Ramsa Teachers Association की ओजा सिंह ना जोनल एजुकेशन ऑफिस सिंह दा थबक लेपतुना वाकनिफम चथखी पोरमपाता लैबा जोनल एजुकेशन ऑफिसर जोन 2 की ऑफिस ममांगदा ओजा सिंह ना वाकनिफम चथखी Wakat mifam aduda saruk yakiba SSA Teachers Association John 2 gi President Thiam Randhirna Impact News ta phongdorakpada SSA amashung Ramshagi Oja Singna tolop matam chana phangdabadagi thengnariba awaba si koknanaba permanent solution ama lengakna puthokani haina thajaba kayarak pikhrabasu hauzik fawba thabakta onthokpa leitri maramaduna Oja Singna thengnariba khudong chadaba si koknanaba lengakna athubada hotnadrabadi thabak lepagi khongjang asi changsilagani haina phongdorakhi sahi ani mokse moi thajaba piraga la khoi ju ngai nga la adu hujikti khang ngamagi wang ma la ba haitare chakhau talaba oja ma kamai tawdana akhoi angang jing sembi sabi ge no school chatna na ba paisa ba letre masi government na thoan ba pone permanent solution ama pubiro maduna tribodi akhoi siswa strike changjan jaragani akhoi school phagadan si mission da SSA RMS gi oja sing yauriba akhoi thabak yaujararoi buji class 10 gi exam laiba sigi akhoi exam duty evaluator oina yauriba kholiba mayam je akhoi amata yaujararoi Khoyathong da leiba Journal Education Office John 1 dasu SSA amasung Ramshagi Oza Singhi pithoktana leiriba tolop athubada pithokpiyu haina wakanifam chathaki wakanifam aduda saruk yakiba Join SSA and Ramsa Teachers Association Manipur gi member oiriba Ramsagi teacher Prem Sharma na phongdorakpada tolo phangdabadagi khongjang changsiliba Oja Singh asi lengakna regular teacher oina khankhiba ngaktani Oja Singh su imung puriba miyoi ngaktani maram aduna lengakna Oja Singh gi yengbiduna athubada pithoktana leiriba tolo pithokpiyu haina appeal tawrakhi
नोइगे परमानेंट सोल्यूशन अमा स्टेट केडर द पुसनब होनरनी हाइसी 10 times and high grade chief minister na education minister na adu ngasi bauda adugi chapchaba yamna reasonable loiba documents ama phaude khoi da udri aduna khoi si tolop su matang chana pi de matam chana pi de christmas ki tolop na yausang da phangani yausang ki tolop na chakau da phangani chakau bai tolop na christmas da phangani khoi si yamna alternative oiba khoi gi miui bagi hing bagi hak si yam torture tawraga lei bagi wakhalonam khakta sum hingaga leire aduna mase khoi ithau tawru bagi mathau ta dre na khoi ngasi dagi changsalga khoi ICS LC exam yauroi natra council ki exam yauroi school da khoi duty mafam da amata chatloi khoi gi zone da sumaina khoi sit in protest tawgani Imphal West Treasury Officer Treasury Officer gi award pa leibana pension matam chana pithokpa ngamdriba si mari leinaba singna athuba matam da yengshin biu haina Manipur State Pensioner Union gi maikai dagi mari leinaba singi pukning chingsilakli ngasi Manipur Press Club ta paumi singa unabada union asigi General Secretary Laishram Tombana fongdorakpada mamang dagi hauna anoba tha horakpaga numit nini humni gi manungda pension pithok lamba du Imphal West Treasury Office ki hanagi Treasury Officer adu haukiba December gi tang kuntra mathoida retire chatkibaga loinana ngasi January gi tang 12 yauraba fauba Imphal West Treasury dagi pension lauba pensioner sing ngasi fauba pension phangdana leiri hana dagi hauna office asida staff watpagi mami taduna lakliba asi micheng changbiduna matungda asigumba thaudok asi thohan biganu haina union asigi maikai dagi thamlakli Nakalamaromda hiram asigi matangda chief secretary na athuba matamda yengshinaba thaurang taure haibagi pau ama lakpa asisu thagat pa fongdokli haina union asina thamlakli Water Resources Department ki master role amadi work charge singi pithok tana lairiba thama pangi khutsumal athuba matamda pithok paga loinana taliba demand sing mari lenaba singna athuba matamda pitho u haina All Manipur Water Resources Department WRD employees and worker organization na chirol amada khanghalakli Coaching Institute amagi founder ni haiba nupa ama chahi nauribi mahiroi nupi macha amabu sexual assault torubagi thaudok Session Just Imphal West na maral leire haina lauthokre Session Just Imphal West RKMM chana maral leire haina lauthokraba nupa adu Thoubaldagi hauzikna Uripok Polem Laikai da leiba Laishram Ratan Kumar chahi nifu apokpa nungshithoini Thaudok asi English singani tara taret ki September gi tang tarukta Ratan Kumar na chalaiba Coaching Institute ta thokibani Thaudok asi gi matangda victim gi imung manungna Imphal Police Station da wakalakpadagi Ratan Kumar bu faduna case chatharaga lakhibani ngasi Session Just Imphal West ki court ta aroiba hearing chatharaba matung Ratan Kumar gi mayokta witness singna pikhiba warol amadi masana yajakiba wafam da yumpham oiraga mahakbu judge na Pokso Act Section 12 ki makhada maral leire haina lauthokibani maral gi matungina phangada chairak adu lakliba tang 15 da lauthokna ba judge na matam lepki Yaripokdagi Maharashtrada mahi tamduna leibi mahiroi Mahima Khanbu nupi oigbigi ikai khumnaba manghanduna hatpada chenaba miyoi sing phaduna ain gi oiba chairak pinaba Manipur laingakna Maharashtra laingakta akanba maongda takshin gadabani haina emsuna fongdorakli Hiramasigi matangda All Manipur Students Union emshu gi office da pangthopa paumi singa unabada loop asigi Women's Affairs Secretary Moibung Khongjam Monalisha na hai Mahiroi Mahima Khan gi misi asi emsuna akanba maongda condemn tawi Misi asida January-ba miyoi sing athuba matamda phanaba lamdam asida hojik paliba lengak asina Maharashtra lengakta takshin gadabani lengak asi tuminna leishinba taragadi mahiroi singda tathi tawai tauba amasung rep tawbada saugatpa lengak ni haina emshuna laugani maram asina mahiroi singi apamba sing asi khangna athuba matamda thabak paikhat gadabani karigumba lengak asina thabak oina onthok taba taragadi lamdam asigi mahiroi singa loinana akanba khongjang sing changsilagani haiki Hantakta Puneda Mahaitam Libi Nupi Macha Amabu Rep Tauduna Tam Tina Hatok Piramba Asi Emsugi Women Wings Nayam Nungaitaba Fongdok
ꯐꯣꯡꯗꯣꯛꯆꯩ ꯉꯁꯤꯒꯤ ꯄꯥꯜꯂꯤꯕ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔ ꯑꯁꯤꯗ ꯑꯦꯝꯁꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯄꯥꯟ ꯂꯝꯗ ꯑꯩꯈꯣꯏꯒꯤ ꯃꯍꯩ ꯇꯝꯖꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯅꯣꯡꯃ ꯀꯥꯡꯗꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯃꯤꯕ ꯔꯦꯞ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅꯁꯨ ꯈꯤꯇꯪ ꯏꯅꯤꯁꯤꯌꯦꯇꯤꯕ ꯂꯧꯕꯤꯗꯨꯅ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯡꯁꯤꯗ ꯄ꯭ꯔꯦꯁꯔ ꯄꯤꯍꯟꯅꯤꯡꯉꯤ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕꯁꯤꯡꯕꯨ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯕꯤꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯑꯩꯅ ꯊꯝꯖꯔꯤ ꯏꯆꯦ ꯏꯆꯟ ꯃꯌꯥꯝ ꯑꯃ ꯂꯥꯏꯔꯤꯛ ꯇꯝꯖꯔꯤꯕ ꯅꯣꯡꯃ ꯀꯥꯡꯗꯅ ꯔꯦꯞ ꯇꯧꯕꯤꯔꯤꯕ ꯅꯣꯡꯃ ꯀꯥꯡꯗꯅ ꯍꯥꯠꯇꯣꯛꯄꯤꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯌꯥꯔꯦ ꯇꯧꯈ꯭ꯔꯁꯨ ꯀꯩꯝꯇ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯀꯩꯝꯇ ꯌꯦꯡꯁꯤꯜꯂꯔꯣꯏ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯄꯨꯔꯒꯅꯤ ꯏꯁꯥꯒꯤ ꯊꯧꯗꯥꯡ ꯃꯁꯛ ꯈꯪꯅ ꯊꯕꯛ ꯇꯧꯁꯤ ꯑꯃꯗꯁꯨ ꯄꯨꯡꯌꯥꯎ ꯌꯥꯎꯁꯤꯟꯕꯅ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯄꯨꯡ ꯐꯥꯕ ꯑꯃꯗꯤ ꯆꯥꯎꯈꯠꯄ ꯄꯨꯔꯛꯄ ꯉꯝꯂꯣꯏ ꯍꯥꯏꯅ CAF 10PD ꯃꯤꯅꯤꯁꯇꯔ ꯀꯔꯥꯝ ꯁ꯭ꯌꯥꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 8ꯇꯒꯤ ꯆꯌꯣꯜ ꯑꯃ ꯆꯨꯞꯅ ꯆꯠꯊꯔꯛꯄ ꯑꯍꯥꯟꯕ ꯆꯤꯜꯗ꯭ꯔꯦꯟ ꯋꯤꯟꯇꯔ ꯑꯦꯗꯚꯦꯟꯆꯔ ꯁ꯭ꯄꯣꯔꯠꯁ ꯀꯦꯝꯞ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯄꯟꯕ ꯌꯥꯏ ꯑꯦꯗꯚꯦꯟꯆꯔ ꯁ꯭ꯄꯣꯔꯠꯁꯀ ꯃꯔꯤ ꯂꯩꯅꯕ ꯃꯁꯥꯟꯅꯁꯤꯡ ꯄꯤꯛꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯇꯥꯛꯄꯤ ꯇꯝꯕꯤꯕꯅ ꯀꯣꯔꯁ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯥꯎꯟꯇꯦꯅꯤꯌꯔꯤꯡ ꯑꯦꯟड ꯇ꯭ꯔꯦꯀꯤꯡ ꯑꯦꯁꯣꯁꯤꯌꯦꯁꯟ MMTA ꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯐꯤꯖꯤꯀꯦꯜ ꯑꯦꯖꯨꯀꯦꯁꯟ ꯑꯦꯟड ꯁ꯭ꯄꯣꯔꯠꯁ ꯁꯥꯏꯟꯁ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯁꯤꯟꯗꯨꯅ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 8ꯇꯒꯤ ꯆꯠꯊꯔꯛꯈꯤꯕꯅꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯐꯨꯠꯕꯣꯜ ꯒ꯭ꯔꯥꯎꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯒꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯃꯤꯅꯤꯁꯇꯔ ꯀꯔꯥꯝ ꯁ꯭ꯌꯥꯝꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯕꯨ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡ ꯅꯐꯨ ꯆꯩꯗꯨꯅ ꯋꯥꯔꯛꯄꯒꯤ ꯃꯍꯨꯠꯇ ꯑꯐ ꯐꯠꯇ ꯃꯃꯨꯠ ꯇꯥꯅ ꯈꯪꯍꯟꯗꯨꯅ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯄꯨꯅꯕ ꯍꯣꯠꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ VC ꯖꯔꯅꯦꯜꯁꯤꯡ ꯑꯃꯗꯤ MMTA ꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯕꯤꯖꯣꯏ ꯀꯛꯆꯤꯡ ꯇꯥꯕꯝꯅ ꯁꯔꯨꯛ ꯌꯥꯈꯤ ꯑꯩꯈꯣꯏ ꯑꯁꯥ ꯇꯧꯒꯗꯕꯅꯦꯕ ꯑꯁꯥ ꯍꯣꯞ ꯑꯁꯥꯁꯤꯗꯤ ꯑꯩꯈꯣꯏꯅ ꯊꯝꯒꯗꯕꯅꯦꯕ ꯑꯁꯥꯗꯣ ꯍꯌꯦꯡ ꯐꯪꯉꯛꯇ꯭ꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯅꯤꯡꯕꯁꯨ ꯀꯥꯏꯔꯣꯏꯗꯕꯅꯦꯕ ꯑꯁꯥ ꯂꯩꯇꯕ ꯃꯤ ꯑꯃꯇ ꯅꯨꯡꯉꯥꯏꯕꯝ ꯈꯪꯉꯣꯏꯕ ꯑꯗꯨꯒ ꯍꯣꯠꯅꯕꯁꯨ ꯇꯜꯂꯛꯀꯅꯦꯕ ꯑꯗꯨꯅ ꯌꯥꯝꯅ ꯄꯤꯛꯏꯕ ꯏꯆꯥꯁꯤꯡꯁꯦ ꯍꯧꯖꯤꯛꯇꯒꯤ ꯑꯩ ꯑꯗꯨ ꯑꯣꯏꯒꯦ ꯑꯩ ꯑꯗꯨ ꯍꯣꯠꯅꯒꯦ ꯑꯩ ꯗꯣꯛꯇꯔ ꯑꯣꯏꯒꯦ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯒꯦ ꯉꯁꯥꯏꯁꯨ ꯑꯥꯔꯃꯤ ꯑꯣꯏꯒꯦꯅ ꯍꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯑꯁꯥ ꯑꯃꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯍꯣꯠꯅꯐꯝ ꯊꯣꯛꯄꯁꯦ ꯍꯣꯠꯅ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄꯗꯣ ꯑꯗꯨꯝ ꯑꯣꯏꯒꯅꯤ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯐꯠꯂꯛꯇꯦ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯦ ꯍꯌꯦꯡ ꯑꯩ ꯆꯍꯤ 60 ꯁꯨꯔꯒ 60 ꯁꯨꯔꯒ ꯑꯩ ꯑꯐꯕ ꯃꯤ ꯑꯣꯏꯒꯅꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯒꯅꯤ ꯀꯥꯏꯗꯤ ꯌꯥꯄꯣꯠꯇꯦ ꯁꯤꯗꯤ ꯃꯤꯑꯣꯏꯕ ꯁꯃꯥꯖꯒꯤ ꯌꯥꯏꯐꯅꯕ ꯈꯟꯕ ꯑꯗꯨꯒ ꯁ꯭ꯇꯦꯠꯁꯤꯒꯤ ꯆꯥꯎꯈꯠꯅꯅꯕ ꯍꯣꯠꯅꯔꯛꯄ ꯂꯩꯔꯤꯕ ꯁꯤꯁꯇꯦꯝꯁꯤꯗꯒꯤ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯛꯄ ꯀꯥꯟꯗꯗꯤ ꯑꯆꯧꯕ ꯆꯦꯂꯦꯟꯖ ꯑꯃ ꯑꯗꯤ ꯆꯪꯉꯤ Gwarog Reserve Forest ki saruk ama oiriba Thobal District ki Kairembikok awang laikai gi Chingmaida ngarang langmai chakpagi thodok thokraba matung ngasi ayu Divisional Forest Office Thobal gi DFO Debla Laifrakpam gi micheng makhada Yairipok Block Officer M Biren na luchingba team amana inquiry chathakre Yairipok BO M Biren na hai Reserve Forest area da masak khangdaba miyoi singna lanmai thaduna amang atpa thokhalamba asi yamna laibak thibani lona yadaba thabak asi kanagumbana matungda amuk hana tawbiganu panba yabadi ngarang numidang wairam pung taruklom tarakpa matamda Kairembikok awang laikai gi Chingmaida sakhangdaba singna lanmai adu tharambani lanmai aduna maram oiraga Chingmai adugi lam hector amarom chakibaga loinana lanmai chakpa aduda mafam aduda thaba u chara chamngarom yauramba yai haina panari matang saisida break ama laujage break ki matungda BT Rota handakta nauna laingakna semkhiba footbridge ta miyamna motsil halamba sing Johnston 1996 alumni batch class 12 ki batch na sengdokhibagi pau malim ki tongan tongan ba ipau sing puduna lakchege impact news for meeting tadun lebiu mayam bu mukhana taram nokchuri bulletin asigi makhata ba pau miyam da pizari BT Rota handakta nauna laingakna semkhiba footbridge na Miyamna Motsil Halamba Singh Johnston 1996 alumni class 12 batch na sengdokre Imphal City mayonda mi chinbagi chang wangkhalakliba asigi yenglaga laingakna footbridge semgatpagi khongthang asi yamna thagatningai oiba khongthang amani adubu nauna miyamda sinarakliba footbridge asibu luna na thamba haiba asi lamdam asida leiriba miyamgi thodangni masigi ona tainabada miyamna hena motsinbagi thabak chathaba asi laibak thibani lamdam asigi miyamda leiriba wakhalon asi Hongdok hanbagi tangai fadaba lei wakhalon asi hongdokpa ngamdriba makai state asi chawkhat lambida changsinba awaba ama oigani haina Johnston 1996 alumni class 12 batch ki member singna thamlakli
Citizen Amendment Act CAA gi matangda miyamda bhab tahannaba BJP na leibak sinba thungna chatharakliba CAA Jan Jagaran Abhiyan gi thauram BJP Khangabok Mandal na sinduna Khangabok ta pangthokre. We support CAA haiba thimda pangthokiba miyam gi mifam aduda BJP Manipur Pradesh ki makok thongba luchingba kayana saruk yakhi. Mifam aduna India amadi Manipur state ta CAA gi matangda oiriba phibam sing amadi BJP party gi oiba Party Mapangal Kankhalhanbagi Matangda Wafam Kaya Wangang Loi Singna Miyamda Sugaina Thamki Loinana Prime Minister Narendra Modi na Yaifare Amit Shah na Yaifare Chief Minister Nongthombam Bire na Yaifare amadi BJP na Yaifare haiba kholausu lauki Republic Day ga mari lenana Imphal East District Commando Team na Laukhatpa Cheksil Thawrang ki manung channa Purana Rajbari da yum da changduna thihumbagi thabak chathakre Imphal East ki Additional SP Operation TIS Krishna Tombi gi micheng makhada Imphal East Commando gi DSP KIS Herojit Commando OC TIS Pulchan amasung Commando OC in charge Rabib Khan luchingduna ngasi ayuk pung 8:30 dagi pung 8 fauba thihumbagi thabak adu chathakibani hairi thihumba adu da mioi chanirom verification chathaki Moreda Taranithoi Suba Assam Rifles Amadi More Police ki Apunba Kangbu Amana Mioi Ahum WY tablet listing Taramapanga Chanipanga Konana Fare Faraba Mioi Singadu Thaubal District ki Sangai Yuphamdagi Muhammad Imtiaz Khan Chahi Kunmathoi Apokpa Mahanzuddinni Faraba Mioi Ahum Asigi Manungda Ani Amadi Zubenail ni Hairi Impact News na Fangbada Taranithoi Suba Assam Rifles Amadi More Police ki Apunba Kangbuna Khuding Thabida Leiba Permanent Motor Vehicle Check Posta More Romdagi Imphal Tamna Mioi Ahum Asina Thaurakpa Dio Scooter Check Taubada WY tablet Singasi Fabangam Kibani Phagatlaba Potlam Singasi Malemgi Kaithelda Lupa Lak Yankhai Mapan ga lising ni Puromgi Senfam Oigani Hairi Imphal West District Police Commando Amadi Taruk Suba Sam Rifles ki Apunba Team Amana Haukiba January gi Tang Taranithoi gi Ayuk Pung 9:30 taba matamda Sawombungda Thihubagi Thabak Chathabada KCP People's War Group ki active kadar ama fare hairi Faraba Mioi adudi Moirang Kampu Sajib Awang Laikai dagi Hauzikna Sawombung Mamang Laikai da Laiba Gulshan Yambem alias Nauba Chahi Kungamari Apokpa Laikhidraba W Sanayai Masing ni hairi Faraba Mioi aduki mathakta Lamlai Police Station na case ama register tawkre hairi Drug Rehabilitation Center Union Manipur Private Samna Drum Pi Haina Khangnariba Loop Asina Sinduna Numit Marfutara Chupna Chatharakpa Free Rehabilitation Program Drug and Alcohol ngasi lotion kre Wangkhai Angom Laikai da Laiba Wal United Club ki Community Hall da Chatharakpa Rehabilitation Program asida Mioi Kunga Taruk Longna Saruk Yaduna Maipak na Pangthoki Loinana Makhata Nasu Asigumba Program Kaya Leptana Pangthoktuna Nisada Laichuraba Sing Achumba Mayonda Purakna Bahotnagani Haina Drum Pigi Maikaidagi Thamlakli Haidi akoina moise jaga amada phajallaga pungtham thamba nateba thahum thamdoise adagi akoina thahum thamisu kadobagi no hakanda mi ma gi behavior je change ona ona kanda according to the science ai tai ne ko thahum je thahum dagi na thato pukchang hai aduna thahum je thambane ma gi behavior je change tobong ona ona kanda aduga si akoina treatment torisina moise ta cure ohelani farane hai potu de akoina haibangam de keno di ngasi boda addiction gi treatment tong matam ta rehab and treatment tong ma je cure oi gre ma je loin phagre potu di leite keno di addiction itself is a incurable disease ne ba ko Social Welfare Minister Nemcha Kipgena Kangpokpi District da ngasi Hangmi Wangnom Village Sangakre to dwell together in unity haiba motoda village sangabagi thoramda minister na hai matik chaba infrastructure lairaba matamda mafam ama chaukhatpa oigani laiminariba singi marakta lingjel manaraba amadi nusinaraba matamda chaukhatpa purakpa ngamgani haiki Commerce and Industry gi Minister Thongam Beswajitna Masana Masabu Thabak Pijariba Natraga Private Sector da Thabak Tauriba Singbusu Pukning Thogatsi Mashina Lamdamasida Shubanombagi Chang Hengalhanbagi Mathakta Mipum Khudingda Senmitlon gi Phibam Phagatnaba Phagathanba Ngamgani Haina Fongdoki
Porompa traffic point manakta laiba Els Cakes and Bakes ki manga suba store hangdokpagi thoramda minister na wafam asi phongdokibani thoram aduda athoiba mithunglen oikiba Biswajit na makhatana Mipum khudingbakna government ki thabak tauba macha machu sing amadi mioi singbu lumna lauba amasung singthana bagi chatnabi amalai masana masabu thabak pijariba natraga private sector da thabak tauriba singbuna lumna laudabagi mathakta singthana bide thawong asidi makoibu yamna chauna discourage tawbani haibada haimanba thokloi asigumba wakhalon asi mipum khudingmakna thadoklashi haiki manga suboina hangdukliba Els and Cakes and Bakes store asida makhal kayagi mahau leiraba makhal kayagi cakes amashung bakes ki item kaya marang kaina phanghalli private sector tawasu amani aduga government sector tawasu amani amana run by the government amana run by the entrepreneurs or maybe by the company kain khanability state hojikti ayamba government gi kanosu pension pi dabagi port lakhrabani sigi post the pension na tra samada lairi bai ko gi kanosing state ko tungan jaba paisa da government manage to bi pi bani private su to wi ai kasu na ta port to da ko gi mioi bagi ai ngai sai the perception se lana sigi sat po ubosina akoi machine marakta su lana dum salule masima ai tawroi da bani ai na i thamjagane misi resource mayam am lai party ke maro iba resource kind of human resources si lai da ka other resources like the mineral resource line that any kind of resources lai sing ja koi utilize to ngam moi properly adu properly utilize to da matam da koi da state ta kai su of the development law Ziribam district ki manung hanjinba Babukhalda matam kuina mahiroi singda mahi tambiba lepluraba Babukhal primary school nauna mahi tambiba hohankhre Ziribam gi ZTO Thodam Amurashi amadi Manipur Food Industries Corporation Limited ki vice chairman ke Sarad Kumar yauna mafam aduda chatuna yengshinki primary school asigi nauna haugadoriba station da mahi tamgadoriba mahiroi singda makoina state nanaba uniform amasung sana khotnabagi potlam kaya yenthoki school asi nauna mahi tamba hauhanbaga mari leinana Ziribam ZEO da AI oina thaupuriba M imo chobana school asi ningthina chalaiba ngamnaba mafam aduda leiriba miyam amadi khunja singnasu mateng pangbiu haiki nakalamaromda Babukhal khul asigi oiriba lambi thonggi phibam phattabana matamgi school asida laklamba oja singi ningba kaiba ama oire nongju thada lambi asi chatpada khudong yamna chade aduna mari lenaba department na khul asidagi oja hapirabadi school asi matam sangna mathau tawba ngamgani haina Hilghat Gram Panchayat ki ward member NG Gopeshona Fongdorakli Siroi Transport Cooperative Society Limited Lamsang branch na sinduna nungsi chanagi thauram Lamsang FC ground da pangthokre thauram aduda mayang langsing gram panchayat ki zila parishad Kaisham Sahadeva Ichamgi Hanagi president and Rajendra IMC ki corporator Taurangbam Indrajit Fayengi State Awardee Pradhan Angom Gazendra Siroi Transport Cooperative Society Limited Head Office ki Secretary TIS Rajen Yauna Mioi Kyana Sarukyaki Ngasigi Thauram aduga mari leinana Siroi Transport Cooperative Society Limited Lamsang branch ki Secretary Naubi Khetrina Hai Chahi Khudingi Oina Society Asina Sinduna Uripo Kendra Lamsang Kendra Sekmai Kendra Masung Saitu Kendra gi Manung Chana Lairiba Mioi Singi Marakta Nusi Chana Bagi Amata Oina Punsinduna Chakhatpagi Lambida Changsinaba Haiduna Nusi Chana Bagi Thauramasi Pangthokpani Haiki Nat ki oiba jagoi isai amadi isai nongmai gi thauramna ngasigi thauramgi mapung oiba saktam oiki ꯑꯩꯈꯣꯏꯅ ꯉꯁꯤ ꯄꯥꯡꯊꯣꯛꯆꯔꯤꯕ ꯐꯪꯁꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔ ꯃꯔꯤꯒꯤ ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯅꯨꯡꯁꯤ ꯆꯥꯟꯅꯕꯒꯤ ꯃꯔꯤ ꯁꯥꯒꯠꯅꯅꯕꯒꯤꯗꯃꯛꯇ ꯄꯥꯡꯊꯣꯛꯆꯕ ꯐꯪꯁꯟꯅꯤ ꯀꯦꯟꯗ꯭ꯔ ꯃꯔꯤꯁꯤꯗ ꯂꯩꯔꯤꯕ ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯁꯤꯡ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯁꯤ ꯄꯨꯟꯅ ꯄꯨꯟꯁꯤꯟꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯗꯤꯕꯦꯂꯞꯃꯦꯟ ꯂꯣꯝꯗ ꯇꯥꯟꯅꯃꯤꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯧꯖꯕꯅꯤ ꯍꯧꯖꯤꯛꯐꯥꯎꯗꯤ ꯑꯩ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯆꯔꯤꯅ ꯂꯧꯖꯔꯤ ꯆꯍꯤ 11 ꯁꯨꯔꯦ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯆꯔꯛꯏꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯨꯝꯕꯗꯤ ꯈꯔ ꯂꯩ ꯑꯗꯨꯁꯨ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯃꯤꯟꯅꯔꯒ ꯄꯨꯟꯅ ꯑꯗꯨꯝ ꯄꯥꯡꯊꯣꯛꯃꯤꯟꯅꯔꯤ Manipuri Sahitya amasung Manipuri Theater gi lamda khutmaba ama oina achauba thaudang lauramba laikhidraba saknairaba aiba Khundongbam Brojendra bu ningsingduna chahi khudingi piba Khundongbam Brojendro ningsing mana chahi asigi oina saknairaba radio lila iba Yumnam Rajendra da lanthokre
handak chahiga tharaga mangarak suba oina piriba mana asi ngasi JN Manipur Dance Academy gi complex ta leiba RK Priyo Kumar Auditorium da pangthokpa achamba thoram amada lanthokibani Writers Forum Imphal asinduna pangthokiba thoram asida sale oina lupa lising kunmanga memento amadi lengyan fee ama yauri hairiba mana asi laikhidraba khundongbam Brojendro gi imung manungna katpani loinana film Sumang Lila TV serial la chingba drama kaya su iriba Yumnam Rajendrana haukiba kumja English singani tara tarukta ikiba Roxena amadi atai Lila Singh haiba drama da yumpham oiduna hairiba mana asi pibani hairi Mana lanthokpagi thoram asida saknairaba theatre critics Professor Nongmai Them Tombi amasung Writers Forum Imphal gi President Kaisham Priyo Kumar chingba masak naiba miyoi kyana saruk yaki Observance of Melvin Jones' birthday Githoram International Association of Lions Club District 322D Manipur Region amasung Lions of Manipur na punna sintuna Porompata laiba SAYC gi Community Hall da pangthokre Lions Club of Imphal East na host oikiba thoram aduda Lion Praveen Agarwal MJF District Governor Lions Club District 322D na preside tauki ngasigi thoram aduda Lion Praveen Agarwal MJF District Governor na Melvin Jones birthday ga mari lenana miyoi kayada cheng amasung sieving machine sing yenthoki Hauzik sanabagi pauda Hauzik chathariba tarahumdoi suba I League session asida Neroka FC gi oina experience leiraba anoba sanaroi khara launaba thorang tauri haina team asigi coach Gif Raikhana phongdorakli Loinana I League yauba ngamba Manipur gi ani shuba team oiriba Trau FC na point table da haigalakliba asi da thagatpa phongdokli haina Gif Raikhana thamlakibaga loinana Neroka FC su Trau FC na lairiba position asidagi henna hotnagani haina thajaba phongdorakli Chathariba League asigi manung channa hayeng nungthil pung ani taba matamda Khumal Lampak Man Stadium da Neroka FC ga Real Kashmir FC ga sanagadoriba match asigi mangoinana team animaki coach ka ngasi Hotel Classic Grande da Paumi Singa unabada Neroka FC gi oina experience leiba sanaroi watpana team asigi formation da akaiba khara leibagi mami tai haiba wafam asida yumpham oiduna Impact News na hangba wahangi paukhumda anauba sanaroi lobagi wafam asi coach Gif Raikhana thamlakibani loinana hayengi match asi mai pak nanaba mahaki naha oiriba sanaroi sing sem saduna leire haiki amaromda Real Kashmir FC gi coach David Robertson na phongdorakpada mahaki team asina sanakiba match sing da draw ahumlak chatkiba amadi match ama mai paklaga match amana mai thiba nangkhrabasu mamangda match sing da yaukiba asoiba sing lakadoriba match sing da checksina sanaduna mai paknaba hotnagani haiki From the next, not tomorrow, we can see a new face, and then I hope everything is going to be all right because only six matches we played, and then the points are equal 5, 5, 6, 6, 7, 7, 8, 8, 9, 10, 13. So it's too early to announce or predict that the Neroka FC is not going to do well. I'm very happy for the draw. It's good that one team from Manipur is on top before us, but we Neroka FC also would not take it easy. We will do our best and then we'll perform the match by match and then we will try to catch them. A lot more goals than we scored last season at this point. I think our first 4 games we scored 1 goal, and I think up until it's 6 goals or 7 goals we've scored now, I'm not sure. So it's more than last year, but we are creating a lot of chances. We're creating a lot more chances than the opposition are. But we're at a period now where we're getting punished for every mistake that we make. Minerva possibly had 1 or 2 chances a whole game. We had numerous chances, couldn't take them. So it's something we've been working on, but also something that it's just part of the game. Mari Suba Indian Women's League ta saruk yagadoriba Kripsa Nauremthong gi sanaroi sing akanba moongda practice tauri ahumlak shuba oina nupi gi league asida saruk yagadoriba Kripsa Nauremthong gi team asida goalkeeper ani defender taret midfielder taruk amadi forward ki sanaroi manga yauna punna sanaroi kun asibu AFC A license El Chauba Debina chief coach aduga AFC C license M Deven amasung AIFF D license RK Janaki Bala anina
assistant coach ki thodang lauduna hauzi team asina takiel da leiba sai RC gi artificial turf ground da makhal makhap kaya gi practice chathari tha asigi kunmari dagi Bengaluru gi Shri Kantirava stadium da sanagadaba IWL gi final round asida nupi gi team tarani thoina league match sing da mayuk naraba matung makok mathang taraklaba team anina mathang thagi tara humdoi da final match sanagadori League asigi ahanba match da Manipur gi team ama oiriba Kripsa Naremthong amadi Kickstart FC Karnataka anina tha asigi kungamari gi numichungba pung tarani thoida lamba taunaragani Chathagadoriba League asida Kripsa Naremthong gi chief host L Chauba Devi amasung football club asigi general secretary Tiais Hemchandra anina makoi gi team asina soidana league asigi champion oigani haibagi achet pathaza bathamli Hauji aigi team sida hauji Kripsa sida yariba team si player tare si hauji current in the senior Indian team da yariba adugumba player tare jauri team sibu lead tawudur bisi Dangmai Grace one of the best player in India haidana mayam na count toriba adugumba Dangmai Grace Ratan Bala defender da Sweetie adi mathakta Roja Devi aduga goalkeeper da Linthoingambi Devi na singa mayam ama yauduna participate tawgudumini tang kungamari gi ahanba match pung baro da leiba Karnataka FC ga sanagadu match sida soidana maki Kripsa na thoigini habigi achoba asa lei aikoi fan constraints yam leirabu hujik government of Manipur na su support tawbire adi donors na su support tawbire aduna aikoi hujik yamna comfortably chatbagi asada leijari AIFF na akoi ada leiba khotpagi di moi accommodation and fooding lodging di moi arrange tawre chathok chasin flight charges player maintenance loina na koi gi game tawriba kholiba jik chathariba thabak mayam chidi koi Kripsa na loina born tawjaba siri condition dane koina jigi tournament sidia yaujaduisi Nahakpa Mapabi Memorial 3rd Division Football League Tournament ngasidagi sanaba hokre Imphal East District Football Association ki mitin makada YWC Thambal Khongi sanabungda ngasidagi sanaba hokiba Football League asigi ahanba match da TYWO takhelna SYDA Khetrigao sabal laikaibu panjil ahum amada maithiba piba ngamki Nahakpa Mapabi Memorial Trust ki senthang makada ngasidagi pangthokpa hokiba Football League hawdokpagi achamba thoramaduda Classic Football Academy ki secretary Nauba Thangjam Imphal East District Football Association ki president Aish Sulanjoy Thambal Khongi ex Pradhan K Olen Yaski diving coach S Ranjit Nasarukyaki Football League asigi hayeng makha taba match ama sanaragani Ahanba Moirangthem Jodish Chandra Memorial Invitation Football Tournament 2020 ki pre-quarter final knockout ki ngasi sanakiba match da Sunrise Club na BHLC bu mapal amada yamna lakchana maithiba pikre tournament asi All Ziribam Sports Association asinduna Ziribam Higher Secondary School gi playground da team tara tarukna sarukyaduna sanaba haukibani hayeng Ichel Club amadi BBU sanaragani Ahum Suba Under 16 Boys Polo Tournament ki winner ex Polo Club Wangkhaina oikibaga loinana Taramanga Suba Women's State Polo Tournament ki winner na Linthoingambi Kangjai Loop Uripokna oibangamkre Ngasi Imphal gi mapal Kangjai bungda sanakiba Under 16 Boys ki Polo final aduda ex Polo Club Wangkhayamadi Nagamapal Polo Club anina match ki apiba Chakkar Mari Sanabada Panjil Manga Chanaduna match asi draw tabadagi tournament asigi chana pathap ki matung inna ahapa Chakkar ama Sanabada Panjil hana chanba ngamba team aduna aka apogi laibak lep kadabada ex Polo Club Wangkhaigi Sanaroi T Vikasna maipakpagi Panjil adu chanduna chathakiba tournament asigi winner oiduna trophy ga loinana sel gi mana lupa lising taragi mapu oibangamki Ngasi Imphal gi mapal Kangjai bungda sanakiba Women's State Polo Tournament asigi final adudana Linthoingambi Kangjai Loop Uripokna Chingkhai Hunba Polo Club Kongpal bu Panjil Mari ahumda maithiba piram laga winner oikibaga loinana sel gi mana lupa lising tara mangaga trophy ga konana phangki All Manipur Polo Association ki meeting makada chathakiba polo tournament ani asigi ngasi loishinbagi achamba thoramaduda Tourism Department ki Director W. Ibohal MCS Ampagi President Dr. K. Sarat Chandra Amadi National Health Mission Finance ki Deputy Director MC Liglai Nugaloinana Polo Association asigi masak nairaba miyoi kya nasarukyaki
Marisuba Tongbram Subol Memorial T20 Cricket Tournament की semi-final match सिंह साननबा सेम साबा लोइख्रे ngasi Youth Welfare Club Langthabal gi sanabungda sanakiba cricket tournament asigi aroiba ligda toss ngamkiba Model Club Chingamakha batting sanakiba ahanba innings asigi apiba over kunda wicket taramak turaga run chamagukun laubangamki innings asida Model Club Chingamakha gi batsman Gaura Chandrana run kuntra taruk laubangamki match asigi anishuba batting sanakiba Lilong Chajing Cricket Club na over tara nipalga ball marida wicket taruk turaga maipak pagiran chamaga kulhumdoya du lauduna match asi wicket marida maipak pangamki ngasigi match asida wicket ani amadi run tara tare laukiba Lilong Chajing Cricket Club ki all rounder Krishnana man of the match ki mana phangki Tongbram Ongbi Romola Devi amadi mahaki imung manungi senthang makhada Manipur Veteran Cricket Association ki micheng makhada chathariba cricket tournament asida team nipan na sarukyari tha asigi tara mangada sanagadaba ahanba semi final da Cyclone Thangmaiban amasung Chem Khagempali ani na lamba taunaragani Aroibada bulletin asi headlines amhana mayamda thamjari Chief Minister Nongthabam Birena Luchingduna Manipur Police ki unit kuntra tare ki mari lenaba commander amasung SP Singda uniform item sing maru oina kumuk amasung bel sing khutsinakre Manipur da accident tawbagi chang haukiba chahida yengnabada chada kunganithoi hengalakpa asi laibak thibani haina Chief Secretary Dr. J. Suresh Babu na nungnang bapongdokre. Northeast amadi hill state singi manungda Manipurna Good Governance Index Health Sector da makok tarakle Health Department ki thaudangna makok thongba ngambani haina Minister L. Kumar na hairi. January amadagi state asida chatnaba haukraba ILPS miyamna pamnaba system ama oiba ngamdri ILP ki guideline sembagi matangda CSO singna tumina election babusu miyamna penadre SSA amadi Ramshagi Oja Singhi pithoktana lairiba tha taruk ki tolop athuba matamda pithoktrabadi bosemna lauba chahi asigi class 10 ki examination da Oja Singh saruk yararoi haina khongjang changsinkhre Amasung English Singani Taratreta Coaching Institute amagi founder na chahi nauribi mahiroi nupi macha amabu sexual assault tawrubagida thaudoka mari leinana mara leire haina session just Imphal West na lauthokre